everyone, ahanba magpida aigi channel asina mayam pumnamak khurumjari. Handakse nong leptana tabadagi haptamuk phare aduga aina leiriba mafam sina Padri Par haiba mafam duni kasargi. Nong si tare nong taba leptre aduna ising se sumsum hegalese yongnya. Nongsi loin tare bago nongsu tare hojikse nong taba sung lep leptri ado ising su asum sa khara khara ising chawba bodi oidre ado isu ising se yengotu aina lakpa lambi duna sene ising je sung khara khara hengale bago ado ising budi chawdri chawba oidri chawdaba su oisinu Try mafam sina Balarbondagi haijalaga nangthorongda jakhamgi turen sina si aina lepiba mafam sina chapro haiba mafam duni ado sina sorokni hajikse leise sorokni ko aduga yemase turen na ada turen chi lese ubra se imai se manare turen da sorok se manare ado sina labukni labuk siti da sutaude aduni aina hojik laktoisina isingse chenjale mayam isingse yam kanna chele loina ising atangai chale yumbudi changbudi siga yuna makhadi chatba yararoi Ado mayam ngasigi onadi matang asida lesinjarage matang video da mo inaragi